ꯑꯩꯈꯣꯏꯒꯤ elected memberꯁꯤꯡꯁꯨ ꯋꯥꯔꯧꯕꯤꯅꯣ ꯂꯩꯕꯥꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯃꯁ꯭ꯌꯥꯁꯤꯗ ꯑꯩꯈꯣꯏ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯃꯤꯟꯅꯁꯤ ꯀꯜꯂꯝꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤ ꯅꯥꯀꯜ ꯀꯌꯥꯗꯒꯤ ꯐꯨꯔꯛꯏꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯜꯂꯝꯕ ꯉꯝꯕ꯭ꯔꯥ ꯍꯥꯟꯅ ꯌꯦꯡꯁꯤ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯌꯥꯅꯗꯕꯗꯣ ꯀꯣꯟꯅ ꯇꯧꯁꯤ ꯂꯝꯗꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯩꯇꯩ ꯈꯪꯗꯦ ꯃꯩꯇꯩ ꯄꯥꯡꯒꯜ ꯈꯪꯗꯦ ꯑꯗꯒꯤ ꯊꯥꯗꯧ ꯈꯪꯗꯦ ꯄꯥꯏꯇꯤ ꯈꯪꯗꯦ ꯇꯥꯡꯈꯨꯜ ꯈꯪꯗꯦ ꯃꯥꯎ ꯈꯪꯗꯦ ꯃꯔꯥꯝ ꯈꯪꯗꯦ ꯖꯦꯂꯦꯔꯣꯡ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯂꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯑꯣꯅꯔꯁꯤꯞ ꯑꯃ ꯑꯩꯈꯣꯏ ꯃꯄꯨꯅꯤ ꯀꯅꯥꯅ ꯃꯤꯇꯣꯞꯅ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥꯏꯒ꯭ꯔꯦꯟꯁ ꯃꯦꯟꯅꯥꯔꯣꯝꯗꯒꯤ ꯑꯅꯧꯕ ꯆꯪꯉꯛꯄ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯗ꯭ꯔꯒꯁ ꯑꯗꯒꯤ ꯄꯣꯄꯤꯅꯆꯤꯡꯕ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤ ꯍꯥꯟꯅ ꯈꯤꯇꯪ ꯆꯦꯛ ꯇꯧꯁꯦꯅ ꯍꯧꯕꯅꯤ ꯑꯗꯣ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯁꯝ ꯔꯤꯂꯥꯏꯕꯜ ꯁꯣꯔꯁ information khara phangmadagi haiba tare koi inner line permit se koi fazana systematically implement tawribra tawdabra is am reliable source ama phangmadagi some bangladeshi oini hena chingnaba khara koi keno da mayang imphal da bakery sabagi ꯃꯐꯝ ꯈꯔꯗ ꯁꯨꯃꯥꯏꯅ ꯋꯥꯛ ꯇꯧꯔꯒ ꯂꯩꯔꯦ ꯗꯨꯀꯥꯟ ꯇꯧꯔꯒ ꯂꯩꯔꯦꯅ ꯄꯥꯎ ꯐꯪꯕꯗꯒꯤ ꯑꯩꯈꯣꯏ 15, 16, 17, 18 ꯃꯤꯑꯣꯏ 19ꯗ ꯇꯧꯔꯝꯕ 19ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯔꯤꯒꯨꯂꯔ ꯄꯥꯔꯃꯤꯠ ꯂꯦꯕꯔ ꯄꯥꯔꯃꯤꯠ ꯂꯩꯔꯤ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯊꯥ 3ꯒꯤ ꯆꯪꯕ ꯌꯥꯕ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕꯁꯨ ꯃꯣꯏ 3-4 ꯑꯃ ꯌꯥꯎꯔꯝꯃꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯩ ꯗꯤꯇꯦꯜ ꯆꯦ ꯑꯣꯏꯅ ꯄꯤꯖꯔꯒꯦ Union Department की SDC ने कोई सस्पेंड तौर है अदुगा हाना तौगी बदुने शीत ngasi तौरिसने तौरकाने कोई departmental inquiry फजना तौरकाने मोइगी सब साब मरमदी एक्शन लौकट कनी मरमदी कइनो दा अम्मा सोइबे यादे बे कोई अम्मा सोइबदने ngasi कोइना थेंगनरिबा मयाम्स ममांग नोंगी मेलिंग दे मनिंग नोम दैनि पुलप अमुक संगा गसी तौले बिस लैबाक सि शासन जे कोई अदुने नेना कोई sincerity अमक elected members in Marakta koi unity Madrakar lay, the government officials in Marak Shadida koi sincerity Madrakar, ownership Yam Tabakto, Olavaxia Koigini coin. Missing Yam Zedabay could even Assam Baldo, it tattered me ever, Sugumba infiltrator of Bangladesh, the Gilapuman. Tripura Nuktigify. Nuktigify, but Tripuragi border Lanza Lapui, Assam borders Palanza Lapui, Mam and Ubidamuni. Pira even in airline permit to send a good implement of whatever Queen of Hurana, as my authority, come out on me. Never come out with a giver. As they the elected members in shoe, what do we know? Lebaki, who you were some messages that we concentrate on when I say Kalamba Nambri and say a quick society, a quick Nasi Mirol Tungi Mirolci, Nakalka, the Pura Mayam said, a quick Kalamba Nambrahan and BNC. I took a quick Manundia another with the corner talk.